खुरमजरी ISTV की पाव मियंग ताबिरिबा पुनमपु तरामना उक्सरी ngasi maruba pausingda Sumitra Mahajan Tarataruk Suba Lok Sabha gi speaker oina yenaba yaudana khankre Nopanupi khaktana helum sector da mai onsinduna magul leiba pothok puthokna ba honorasi haina chief minister o ibobina appeal tawrakle amasung sagobal lambi gi nak yeta leiba footpath da miyoi kayana masagi lamgumna sinnabada mari lenaba singna yengsin bidre pausing sandongna pizari Indoor constituency digi tam nipal rak MP oina karak labi Sumitra Mahajan bu Tarataruk Suba Lok Sabha gi speaker oina yenaba yaudana khan ki bagal loinana Maina Kumar gi matungda mahagna ani suba lower house ki presiding officer oire Sahi humdra matu surabi nupi MP singi marakta khwaidegi sangna MP orak labi Sumitra Mahajan bu speaker oina bagi jamak Prime Minister Narendra Modi na motion pukhat ke BJP की veteran LK Advani na mosanadu second tauke. Protem Speaker Kamal Nana voice voter pass tauke. Rolling NJ ke tongan ba political party singdegi sab manaba motion taramatoi pukhat ke. Loinana opposition ki maikai digisu mahakpu sagolaki ba adu house na approve tauke. Speaker Khalaba Mahajan bu CR Fauba Prime Minister Narendra Modi LK Advani opposition ki losing ba Mallikarjun Kharge Mulayam Singh Yadav na tinki. Mahap speaker khanbagi damak member khudimapu thagatpa phongdoki. Mangonda chinarali bathabak asi yamna singnaba amani. Khwaidagi pikpa party yauna party khudimakta justice pinaba honagani haike. Prime Minister Narendra Modi na Mahajanda harau nungaiba phongdopaga loinana mahakpu yenaba yaudana speaker khanbagi damak member khudimapu thagatpa phongdoki. Nupa nupi khaktana helum sector da mai onsinduna Magul Labor Potok Putona ba Hona Ministry Haina, Chief Minister O Ibobina appeal Tauri. Wafamasi Ngasi Ministries of Textile Government of India gi Makada Commerce and Industry Department Sinduna, Tagal Pata Labor Industrial Complex ta Powerloom and Allied Service Center, Hangdopaki Thoramda Mahana Fongdo Kibani. Thoramatu da Commerce and Industry Minister Govindas Kontozam, Social Welfare Minister A.K. Mirabai, Commissioner L. Lakhir Amadi, Director John B. Langhen Komasu Tharmapu Singh Oina Sarup Yaki. Tha Anigi Oiba Cell Peking Advanced Loom Training Hangdok Payana, Pangto Kiba Thoram Aduga Mari Lenana, A. Kimera Vaina, Fi Hibasi, Muebat Hadok Naba Yarui Dava Posak Amani. Midam Ge Firolsi Nabagi, Mahuta, Idam Damge Potok, Hena Putok Tuna, Sakot Lamzel the Mai Onsilasi Pongdoki. Chief Guest on the Sarup Yakiba Chief Minister O Ibobina. Helum sector da Manipur na India gi oina ahum suba position kanmangamba asi sauthok saningai nei state asida government na kwadigi hena matha saba singi manungda thabak phangdabagi samasya asisu amani ngasi hangdok leba machine gi visa konsing asi sijinaduna magul leiba amadi mapalam gi miyo singna panggodaba pothok puthoknaba honasi masigi damak nopa nopi khaktana honaminasi phisabi singbu hena Poizangna amati potok hena putok naba department ka loinana hona minaba sangi phongdokhi Sabi singsi kamhai torga moida innovative poiba moiba incentive piba moida khare hana saninga ba khare hana sarga quantity khare hana production torko targati moida economically viable loiba moida earning ama pinna ba koi khandragati masigi Powerloom की कहीं लूम सी अखोई लौरगा कानद्रगदी सुंसोई सोइदना योंथोकपा खोटोकपा अमा तौबा और नत्रगा मे बी मागी वर्किंग कैपिटल दु पुथोकपा ngamdaba खोटबा अदु रीजन मयाम अमा सुंसोई सोइदना लैगनी अदु मसी पुनमक सिंगसे अखोई डिपार्टमेंट ना यामना कूपना स्टडी तौबिरगा अखोइदा पुथोकदोरिबा पोथोक सिंगसी हेन क्वालिटी लैबा कोई स्टेट सिदा नतना Mapangi neighboring states sing aduga neighboring countries sing asina hena demand leinanaba akoi ai hotna minaba ma ai sangi haina smile thamjari Amaromda President oina saruk yakiba Govindas Kontozamna Ministries of Textile gi makada state asigi helum sector support hanaba tongan ba scheme kaya paikatuna lakle masigi manung da scheme kaya da loan pibega saruk yauri Fisabi sing amadi society sing da Pitadakliba loan sing adu sinaduna hena faba potok putok naba honabiyo Masiga ona taina bada loan matpagi hainabi thadokpiyo
Helum sector support handuna hena magul leiba potok putokpa ngamlabadi state asigi seltum phagat hanbada natana santi purakpada mateng pangani haiki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯄꯥꯋꯔꯂꯨꯝꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯄꯥꯋꯔꯂꯨꯝꯅ ꯄꯨꯊꯣꯛꯄꯒ ꯍꯦꯟꯂꯨꯝꯅ ꯄꯨꯊꯣꯛꯂꯤꯕ ꯄ꯭ꯔꯗꯛ ꯑꯅꯤꯃꯛꯁꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯈꯪ ꯑꯍꯩ ꯇꯣꯉꯥꯟꯕ ꯀꯌꯥꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠꯗ ꯃꯁꯤꯡ ꯄꯪꯍꯟ ꯍꯟꯊꯕꯗꯤ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯠꯊꯅꯅꯕ National Highway Contractor Taret Miyamna Sagolba Lambi Hargasu Kangnariba Lambi Asigi Wahimam Lekai Degi Hauraga Oriental College Gate Fabagi Lambigi Nageta Ladyba Food Passing Asi Miyoi Kayana Masagi Langumna Sijinare Manipur Sakana Yamlaba Senpam Kaya Tadaduna Miyamna Lambi Chatoka Sin Taubada Kudong Sanana Haiduna Lambi Asi Paktok Saktok Kibani Hauzik Su Tidim Lambi Asi Kaisampatiki Hauraga Airport Fauba Lambi Paktok Tabak Satari Sale Sangna Sagolba Lambi Sem Kiva Adu Lambi Nakal the Ladyba Food Partadi Miyam Chatpa Pangnadri Food Part Asi Miyoi Kayana Masagi Langumna Sinariba Asi Marilena Ba Amatanangasi Faba Yang Sindri Wahimam Lekaigi Aryan Chetter Mayada Passenger Garigi Counter Kayagi Miyoi Singna Upu Thangdoktuna Ticket Yoliba Asi Kanaguma Amatana Aching Bapidri Amaromda Sagolba Lambigi Tongan Bamafam the Labor Miyoi Kayana Wakalapagi Matung Inangasi ISTV News na Lambi Asida Satuna Yangsilubada Lambi Asig Nag Yeta Ladyba Food Part Matakta Dukan Gi Posai Thamjinba Hotel Phamjinba Food Part Dukan Gi Siri Kakatpam Sajinba Uyung Sinba Gari Workshop Waisinba Siek Paisinba Amadi Wayon Manasingba Makal Maka Kayagi Tabakcha Tabat Tengnaki Food Part Asida Miyoi Kayana Makal Maka Kayagi Tabak Toksinba Degi Miyoi Kaya Lambi da Kongna Satnari Amaromda Marilena Basinga Food Part Asi Ningtina Semjinba Lochilamda Basu Yauri Miyoi Kayana Pongdorakpada Food Part Matakta Maning Makatam na Port Paisinba Amadi Gari Ge Geres Washinba Fauba Yauriba Asi Marilena Basinga Matam Sana Ating Bapi Hogdrabadi Matam Karaki Matungda Food Part Asi Director Yai Matam Sana Marilena Basinga Yangsin Bio Haiki Mamang Thagi Kunga Taretegi Asamgi Ambrazan Police Station Gi Manung Sanba Bokasangi SB Petrol Pump Degi Sakang Daba Kulai Paibasingna Faziluba Manipur Gi Driver Mari Ngarang Atheng Mada Thadoktuna Ngasi Imphal da Tekta Kaidana Tunglakrai Sakang Dabasinga Faziluba Driver Mari Adudi Texam Komai Soibam Sanatomba Kairak Dam Degi Langpok Lakpam Sarat Amasung Elangbam Romani Thadolaba Driver Simbo All Manipur Road Transport Drivers and Motor Workers Union na MG Avenue da Labor Office ta Taramna Okrai Driver Soibam Komaina Driver Singda Awaba Pibigano Ebong Manung Puriba Driver Singda Tungda Pajin Punsin Bagi Tabak Tobigano Haiki Gari Kara Mikra Sin Madege Palitana Amo Pilakuni Aduga Mu Bagri the Mupage Tobuni Bagri the Zoo Bagri ke hotel Makuduna Kanano Kamaito Muna Chena Koju Palitana Pujamune Koji Kangi Adu de Lagani Moina Kuja Pom Jimo Channel Adu Channel Rabzaneva Moina Puchenos Union Ge General Secretary Ice Kulamanina Driver Singer Kayam Y Hibasi Loiba Nairoi Handaki Taudo Asina Aroibo Ohenbio Mia Bigi Minung Si Yanglaga Tado Pirapaki Damak Nungaiba Pongdorakle Si ultimatum ma yang kana aduga kanu toktraka di aina emacidi du tawigano aduga ekoi gisu driver community gi driver gi interest driver gi swatda manipur praja interest aduga tawriba thabak si ju manipur praja gi mayoktani masidi yang fattaba thabak ni aduna hoina tan gi araga agency da amdu maputa crore logera binda logera logbiu madu mayokta khoi leke Laifa from Gopen Elias Rosen gi misigi matangda sem keba JSC ga Chief Minister ga Yanaba Purakre Haina JSC gi Secretary na Thadorok Cherol Amana Kangalakde Cherol Asina Maka Taraduna Chatkeba January ge Tang Marita Puraba Matungda January ge Tang Mangada Churchanpur gi Mission Compound da Sunu Amasung Thum Yansinaraga Phumki Haiba Langtabal Fura Makong Singa degi Laifa from Gopen Elias Rosen gi matangda Sem keba JSC ga Chief Minister ga Wari Sanabada Yanaba Purakre Hairi Wari Sanaba Aduda Nauria Pakang Lapak Kendegi MLA na Asoba Dive the Loki Hairi Yanakiba Wafam Singdi Gopian Mankiba Amasung Hakibagi Matangda Mariksum na Kanganba
sorat nangnaba laikidrabagi mamada lupa lak ani makai piba laikidrabagi manang nupa golai sanda sana bathabak piba amasung KCP MC nongden khombabu sugi campus tegi tanthokpa amasung mahaki mathakta legal action lokhatpa haiba wafam sing asida yanakibani haire JSN Chief Minister amadi MLA RK Anandbu thagatpa phongdorakle Class 10 amasung 12 ki parikhada mark wangna fangduna mai palaba sing mana matum piduna okpa amadi puning thogotpege thabak makha sathari ZD school gi oinasu sahi asida class 10 amadi 12 ta mark wangna fanglakpa mahiroi sing puning thogotpege thoram ama sangai prokta level Zenit Academy da pangthokre thoram atuda desam gi president M Angambasu saruk yakhi Mantripur kida labor Christ Zoti da mai tamlamba laikhidraba akasana sambo Ningsing duna akasana sam Memorial Trust School asigi class 10 parikhada 100 position phanglaba mahiroi ahum de award pibige thoram ama ngasi school asida pangthokre thoram atuda school gi miyoi sing laikhidraba akas ki apokpa Mega Chandra Padmasari W Gozen amadi international awardee music director Y Suryansu saruk yaki School asigi oina ani suba rank da lakiba Benjamin Lesson ahum suba rank Arihan Zent amadi tara manga suba rank Srizan Zenda sel yauna kudol pot piduna ikai kumnaba utki Akas ki apokpa Mega Chandrana mahiroi singna mathau da puning sangna amadi afaba mahiroi amamam oinanaba award asi pibani haiki Council na loba class 12 ki parikhada nambol kendra gi manung da leiba mark wangna phanglakpa mahiroi ahumda Kongkham Sagai Memorial Trust na sinduna ngasi nambol ge public theater da pangchuk ke ba thoramda sel ge mating piduna puning thawat khre haire mahiroi sing adudi ulo mayai lekai degi kaisam Rupendra Singh da lopali sing taret Laitongzam khori lekai degi kaisam Endiusta lopali sing manga amati Laitongzam makha lekai degi Laisam Priyanka Devi da lopali sing ahum piduna puning thawat khre haire Hiyanglam Kendra gi Phabak Saw amasung Sengmai Jin Kunogi Tainava Imphal Turen ge mathakta leiba Litan Thong Manipur Sarkar gi Public Work Department na ningthina semjin biduna Parza Singna Chatokasin Tawba Yahanbagi Tamak Sengmai Jin Gram Panchayat Label Multipurpose Cooperative Society Limited na thagatpa phongdorakle Tung koina sanaba yaba Belly Breeze ama atuba matamna sabinaba Public Work Department ki puning singsilakle Sarva Shiksha Abhiyan State Mission Authority Manipur amasung Siza Hospital ka khusam naduna Sahi taruk tegi taraga nifan phawbada leiba mima nadraba angang singi oiba free cataract surgery for children with special need ngasidagi Siza Hospital da hokre Tharamatu the SSA Manipur gi project director NG Bogendra yauna mari leinaba singna saruk yaki Bogendra na program asigi makha da Bharat Sarkar na angang khudimuk school da sungsoi soidana Mirak tilanna ba kongthang asi lokatpani haiki disabled child because अकोई अगर identification territory age and appliances PD की vision सी मकान अकोई 110 I care की बस discontinue तो हो अगर ना मोशी terminate तो हो कितना they are all contractual employees we did not extend the contract so people are feeling that also 100 year more post the program दिना अकोई तो टीम नहीं है IT मकान में just there's somewhere around 1890 special teachers in we are catering to the homestay 9 district Mantripur Kri Mapadagi Lamlongai gi Assam Rifle Gate Fawbugi Lambi asi atuba matamda sembiduna Koilas Thabiyo Haina Mantripur Kigi akoi bada dukan famliba amadi miyamna Works Minister da memorandum ama pishin khre haire Naurentom Kulem Lekai da Leiba United Gym Manipur gi ahumlak suba mapok komon tharom ngarang yumnam Keso Community Hall Naurem thong da pangthok khre haire Tharamatu da UCM ge president Y Nabachandra chief guest waina saruk yaki Temporary market dukan famleba singna falta hauti sing adu ningthina thamlaga NGO singda lokthok hanaba IMC na thabak paikhalakle Imphal City Luna na thamnabagi pandamda Worker Union Manipur thabak asi paikakadabani dukan singda ngasi consumers registration form piduna paikaliba thorang asida mapung fana yawna ba thabak paikatpa haukre Paikalaka Durba Thoranga Sigi, Matang da IMC gi Assistant Engineer CIS Menekana, Dukan Sing na Pata Hauti Sing Adu Mapam Sadana Kundopugi Mahuta, Magi Dukan Mapa da Punna Thamgadabani. Dukan Thong Luan Kraba Matung da Hariba, NGO Asina, Loktokadabani, Masida Miyam na Mateng Pangbiu, Hairi.
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯀꯝꯄꯜꯁꯔꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯌꯨꯁ ꯇ꯭ꯔꯦꯂꯔ ꯊꯝꯕꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒꯤ ꯈꯔ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯒꯤ ꯊꯝꯕꯅꯦꯕ ꯔꯤꯐ꯭ꯌꯨꯁ ꯇ꯭ꯔꯦꯂꯔꯁꯤꯗ ꯃꯣꯏꯒꯤ ꯑꯌꯥꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯗꯒꯤ ꯃꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯨ ꯍꯥꯞꯄ ꯌꯥꯗꯦ Amaramda amot akai hundokpagi thagi senkhai yami hairuba temporary market dukan phamba miyoi ahum city police na faduna pukhibadagi dukan phamba singna city police ta thomjin khre dukan phamba amana phongdorpada ngasi IMC ga worker union ga laktuna amot akai lokotpagi thagi oina lupa sama yankai pigedabani haibada madu yamalli hairubadagi police puduna laklaga miyoi ahum phakibani makoi ahum khudakta thadoknaba dabi tawri यासिनबम पुरक सेना हैनबा अदुगी मोइना यारोइ सिनि मोइना पोस्टल आगा मोइना हाइबा प्राइस तो दुम लेपिउ सिनि मोइना हाइनो पताउ तिलाउ तो प्राइस थामगी लुपा चाम जंगे सिदा दुम लेपिउ सिनि मोइना हाइजे मसी अखोइना यारोइ दुकानदार तंगुना यारोइ ना हाइजबनि IMC amasung worker union manipurna Imphal city bu luna na thamnanaba kanna honari adubu laibak thibadi masagi oizaba thiba kharana dukan phamba mi fakhre haiduna irang sagaliba asi tokpiyo tha kudingi lupa sama yankai logani hairibasi dukan kudingi manade yanaba ama puraklaga punna famina duna thagi senpham lepkani haina IMC gi AECS menekana phongdorakle dukan ama phamaga garbage pokte sine bamai haise aduna kaigina ba matamda moina ngamdabanina akoi changaga haire moi yaw haire adu president duna ama president ni hai president ai ta di daito lobi ro president di dukan menje yawal lo haire iba Imphal city bu nan thamna bada sathara iba drive se sida kana gomba athingba mi ama yawraba adi akoi da yang wahaladi akoi phawagi thabak se adum akoi adum sathara kani police ki mateng loraga Environment Day ki thorom ngarang Sursanpur district ki manung sanba laimanai khulda pangthokre College Wildlife Wing Indian Bird Conservation Network amadi Polestar Guardian Association na punna sinna pangthokiba thorom ajuda Deputy Conservator of Forest L Joy Kumar laimanai khulgi headman D.I.S. Gasung Indian Bird Conservation Network ki coordinator R.K. Birjana Singhba Mio Singna saruk yaki Khulgilu Singhba Singh yauna khunja Singhna lamdaki sa usek Singh fadana ba punna wasak minaki loinana akoi bege fiam ngak senna thamnaba mifam madugi tungda wakat khongjat amasu satki uaya takpa sanga hatpa Amaromda Environment Day ki thorom mase ningthokong community hall su pangthokki thorom ge sarukam oina Manipur da ahan bo oina World Environment Day ki thorom soinare basingna fobala dagi ningthokong phawba lamjen senki ningthokong community hall da pangthokiba thorom aduda Industry Minister Govindas Konthozam 5/9 GRG Colonel JBS Latingna Singhba Mio Singna saruk yaki Govindas Konthozam na umang kokthokuna nomo nomage saba hengalakliba asi thinganaba honaminasi haiki prithibi ma se kai darnaba akhoi jiba pana punama akhoi chati lengliba punama singse hinganaba honabada akhoi hawa nuksise kaihandana thambama akhoi ithoni haibase koina khanba tangai padaba lei World Environment Day ki thorom masi Bishnupur district ki Lango Sabida su pangthoki tongan tongan maluk kayana sinduna pangthokiba thorom ajuda wangang chibasingna akoi bigi phibam amati loktakta matam amada sakta duna leramba usek sing ngak senbada amatu oina thodang lominasi haina phongdoknaki thorom aduda kohargi chairman Fulindro Konsam Herikon gi president Churamani Mutum akom luki miyoi yauna tongan tongan ba NGO singi losing basing saruk yaki Jiribam yauna Imphal East district ki mafam senba tungna hayeng June 8 ki ayupung taruk tagi August Nifan ge pung taruk fawba CRPC gi section samaga nifuga mari subsection ani gi makada miyoi ani natraga hena ain kainingai oiba mongda punba nung sai nomaina singba pubada athingba thamkhre athingba asi essential service amasung law and order ngakleba agency singga disa naroi procession miyam gi mifam rerina singba sadingba singna mangjongna ayaba logudabani Hiramasiga Mari Lenana District Magistrate Imphal East M Zoina order amathokre Rongmai Lufuam gi President Panti Kolmai gi Langul Tarungda leiba yum manakta sakang dabasina ngasi nongalam dai pung ahumlom tabada nongmai round ani kaplamle thodok aduda asok apandi yaukhide
Loop asige President Pantina Mahaki Yumda Loop asige office oibani. Yum manak to numay capsule lama thodok asi matungda tobigano haike. Pak to ramraga samay na mapam sa daga zaga sa daga mapam sa niyambo maram khang do na tarigi mak no su khang do na numay kap ram thawang asi miyam gi mohot oina romay lupam asa Manipur Nagaland isa mak na asi mo thawang asi ninda tawi pendi hana haninge do butung mana tawi do Angang sigidamakta thabak toriba miyoy singda Ministries of Women and Child Development na Rajiv Gandhi Manav Seva Award for Service to Children Pigadori. Lupa lak amagi senpam yagodaba mana asi lam ahum haibati child development, child protection amasung child welfare da thabak toriba singda pigani. Apply toning basingna Department of Social Welfare dagi form lauraga June 23 fawgi manungda thajilakpa yagani haire. Ngasi ayuk oripo Gopal Ji Director Leiba Gurumayum Birjit Kauba Miyoy Amagi Yen Machinsa Yoma Dokan gi Thongda hand grenade ama thamlamba thong yaningdaba phongdok tuna Laikai gi miyamna wakat mipam phangkre Birjit Kiloina bina Dokan famduna imong manung puna bu honariba asida aki akhang piba asi nungaite Asoiba aranma kaya yawrbasu waris hanaduna sumthokno bagi tanja pibiyo makata na siguma thabak tobigano haike Sahi kontra homdorom surabi oinam ongbi sanauzam rinak sanu kaubi mau ama tha asigi amagi nungthilpung amarom taba matam degi mafang khangdana mangkhre nopi asi phut manga NC anirom wangi mamai sangi kuchu ngawi amadi masam sangi kana gumasingna mahapu thengna birabadi oinam Bakim Chandra Singjamai oinam thingel phone number 9615011344 da pau PBU hairi National Program for Blindness Control ke makada District Blindness Control Society Bisnupurna Ningthau Kongda Leiba Paradise School Amadi Mangol Nganbi Foundation School da Mahiroi Singh meet checkup tawkre Program Manager KS Rajendrana Mamang Sahidegi Hauna District asige tongan ba school gi Mahiroi Lising Anirom meet checkup tawkre Masigi manungda Mahiroi Yangkai ganitoy Miss Soklambadegi Anok Pikre Hairi School number of schools is 14 schools screen coverage about some 52 spectacles kana the BCS ki kandagi probably spectacles yakai Rimstock operation tauduna angang unakrabi nupi ama hana leiramdaba kidney ki anaba leirakpadegi police ta thigat pinaba wakat khre hairi Manipur Press Club ta pangthokpa paugi mifam amata Women's Action for Development gi Secretary Sabita Mangsata Bamna Langol degi Wangkem Eliza Kobinupi ama haukiba me mapanda angang unanaba rimsta pukhatki Mathang numita operation tawraga masanupa ama unaki Angang unaraba matungda numit humnigi matungda mamagi mamai amasung masapumba pongkhalaki Dr. Singna kitni animak fail oire lottery faure haina mapuroi bada karyam naki Yenaba kaya lakpadegi me tangtraga nipanda lampel da laiba polista wakatki polista wakatpadegi Dr. Singh thawa yaukhilaktuna ICU da lemna thambiga haibana singba wafam thamduna kudong saba kaya piraki range puthaja dabadegi me kunga tareta siza hospital da pukatki siza da mahaki kitni fail oiban nate hairaki range ki thawong si daraba singbu usitabani haiki That 27 da sujadana hello haidi ba ai na rule dokta adugo sam infection khara le hai aduna matik jaga dun ta sim da infection do kan pa pero kai go ban negligence le ram da aduna police ta tiga bi haire kan ni expert me am do kan da trai mo ba azana tawi na jaga tawi masaga sahi kun ngamatoram surabi laisabi ama namthak toroga yonthok naba khonarami haiba nupi ani amasung makoigi mapureba sing Serak Piyu Haina Saizang Progressive Youth Club ki President Ais Tombina Fongdorakne Manipur Press Club ta pangthokpa paugi mifam amada Tombina makha taraduna megetang kunda Saizang makha lekai degi sandam mema sai nifuga manga mapureba Mani Mohon mahaki manang lupi sandam Nandarani sahi nifuga matoi mapureba Lokena moithem tauduna laisabi adu mayamdegi putoktuna sengmai mamang lekai de leiba pongtham bala mapureba mangi ki yumda thamki Mafam adu dege sanjanbam sangsabi de leiba laisam Jogindrogi yumda puraklaga yonthok naba honabadegi
Laisabi aduna Sanjanbam Mera Paibida Chensilaga Nanthokibani. Taudogasida Senari Basing Kundegi Tantopaga Luinana, Malina Basina Charak PBU Haiki. Manipur State Kala Academy na Sinduna, Palace Compound the Labor Ivoyama Sumangila Sanglinda, Satariba Nifuhumdoi Suba, All Manipur Sumangila Festival da, Ngasi Peacemaker Artist Association gi Sagi Kuzi Udkray. Lila Asi Atopam Thomsong Evening, Lamzing Lamtakpana, Y Rajendrani. Lila Asina Sing Amaditam Anigi Marakta, Lainaba Mari Adu Utli. Hayeng Naro Kontang Artist Association gi Mangpau Narakpada Utkani. Hata Minutong Asi Mitop Amasung Huran Sinti Tawbo Singi Laifam Oire Haina Friends Kicherol Amana Fongdokle Kari Crime Senabano Haiba Kangdana Bara Kara Fanglabadi Haina Tambadegi Makalakyagi Crime Satarakle Ngarang Numijang Matung Hata Minutong the Leba Mayang Muslim MD Nurzman Koba Amana Yotek Tangte Kombagi Mingda Hangang Awang Laikai the Leba Mui Amagi Yumdegi Solar Lem Ama Hurandana Purambadegi Laikai Club Amasung Maira Paibising na Faraga Police Sina Kray. Mamang dasu atay crime kaya da Sienaba Ayamba Hapta Minutong de Gine. Imphal Municipal Council na number Pitaba Yotek Tangte Komada Sinariba Resourcing Asi Fajin Duna number Piba Natraga Selhandaba Laifam Zafam Kangdaba Crime da Sene Senade Kangdaba Mapan Gemiu Singda Driving License Pibigano. Ngarang Solar Lem Huran ba Fabada Saruk Yakiba Kuding Mapu Friends ki Michael Digi Tagat pa Fondorak Day. Hauzi Ngasigi Sanabagi Pau. Ngasigi Sanabagi Pau da Sahitara Mari Makagi Nupamasa, Sahitara Trade Makagi Nupamasa Amadi, Nupimasa Singi District Level Subroto Cup International Football Tournament Thaubal District ki oina ngasi degi Mini Stadium Thaubal Ningombom gi playground da hokre haudopagi thoramda DYSO Thaubal gi I Purnimasi Superintendent B Umesori Amadi ati staff singsu saruk yakhi tournament asigi ngasi ahanba ground gi Sahitara Mari Makhagi Nupamasa gi sanakibada PR English School Kaksing Amadi Brilliant English School Thaubal Normal time the goal amam sanaduna draw satpadagi kick from penalty mark na decide tawada PR English School Kaksing na Brilliant English School Thaubalbu goal mari ahumda mighty ba PK Anisaba ground gi Sahitra Trade Makhagi Nupamasa gi sanakibada Lilong Higher Secondary Madrasana Little Angel Paradise School Wangbalbu goal anisinoda ahum saba ground gi category asigi sanakibada Martin Grammar School Kaksing na LM High School Atopambo goal ahum sinoda maitiba PK Mari suba ground ke Sahitara Mari Makhagi Nupamasa ke sanakibada Singdom Pok High School Hairokna Kongjom Standard English School bu goal ani sinoda maitiba PK National Athletics Voluntary Youth Club Iram Sifain Sinduna Mamang Tagetang Kunga Manga Degi Team Traga Matona Saruk Yadun Satarakiba Ahanba Giri Chandra Memorial State Level Sub Junior Boys Volleyball Tournament ki ngasi sanakiba aroiba mesta KYVA Koizumana IGO Oinambo set ahum anida maitiba piduna winner oikre Manipur Veteran Football Association gi miyang makada mamang thagetang kunga mathoi degi team kungaithul saruk yaduna Imphal gi mapal kangjebungda sathariba Taratruk Suba Stallions Cup Veteran Football Tournament tha asige tang nipanda loisilagani loisanmege thoramda PISED Minister I Hemochandra MLA RK Imo Amadi Atay Miyoy Kayana Tharumapu Singh Oigani Hairi Thaubal District Veteran Tennis Association Sinduna Thaubal Gi Indoor Stadium da Veteran Table Tennis Sanaroi Yankaina Saruk Yaduna Tha Asigi Nipan Fawa Satagadaba Ahanba Thaubal District Veteran Table Tennis Tournament Ngasidegi Haukre Haudopagi Tharamda Thaubal District Table Tennis Association Gi Founder President Ais Gambhir Hane Association Asigi President Oramba A.K. Narendra Association Asigi Vice President O Ibo Pisak President N Ibo Sauna Tharumapu Singh Oiki Ngasi Ahobo Numita Tongan ba Sahigi Category Singi Mesing Sanaki Manipur State Kawati Association da Sahi Kuntraga Manga Subna Tongan ba Fam Puramlaba Ayekpam Zitena Tha Asigi Tang Nipan da Pangtokodoriba Association Asigi General Body Mipam Yarum Laga President Pamdege Thadok Lagani Hairi
All Manipur Football Association gi miyang makhata Manipur State League ta yawba club yawna inter district transfer gi ngasi tarungi sanba nimita tongan ba district amadi club singi sanaroi yangkai ga manga transfer apply tawrakre tha asig tariat fawa chatagada ba inter district transfer gi ngasi tarungi sanba fawada puna sanaroi samamaudraga mangaina apply tawrakne Tentha Kongbal Welfare Association Sindana Mamang Thagi Tang Manga Degi Team Traga Mangan Sarup Yaduna Satarakiba TKWA Trophy 7 side case prize football tournament Ngarang Roshan Kray Roshan Miki Tharamda Infal Iski DTO M Money Slopland Public School Kongzomgi Principal and Babulin Hanasib Medical Officer Oramba Dr. K.S. Ais Manglemna Tharama Pusing Oike Tournament Asigi Aruba Meske Sanakibada Lisbon Luang Samam Amadi NLFT Tenta normal time the goal ani sanaduna draw satpadagi kick from penalty na decide tawada Lisbon luwan samamna goal mari ahumda maitiwa piduna winner oikre winner oiraba team da trophy ga loinan lupali sing nifu amadi runners up taraba team da trophy ga loinan lupali sing kunga manga khusin nakhi hauzik ngasi nomagi oiba ai ngasage pau pizari ICAR Lampel Party gi phangba pau gi matung ina ngasi ke khwaidagi saba asi Celsius degree kunthai dasmik manga oiki khwaidagi ingmana Celsius degree kunga mathoi oiki nungsita yawu ising manil gi sang ayukta sada humdraga manga oiki aduga nungtildana sada buga mathoi oiki nong takide loishilakpada ngasi gi maruba pausing amkhana Sumitra Mahajan bu tatruk suba lok sabha gi speaker oina yetna ba yaudana khankhre Nupa nupi khatana helum sector da mai onsinduna magul leba poto puthokna ba honorasi haina chief minister oibobina appeal torokne amasung sagobal lambigi na yeta leiriba food parta miwai kayana masagi lamgomna sinnabada manilena basingna yangsindre ngasigidi ISTV na pizza ba pau matang asida loijare miyang tabiri ba punamapu amuka hanna khurumjari